अहानबमक्तदा पुमनमकपु तरामना ओक्सरी Khorjeigi Nachom ngasisu miyamgidamakta pujarakliba film asigi maming The Matrix. Film asi 1999 da release tawkiba science fiction action category gi Hollywood movie amani. Film asina fangkiba rating singdi IMDb da 10 gi manungda 8.7 gi rating phangi. Rotten Tomatoes da 88% gi fresh rating phangi. Amadi Metacritic da 63% gi score tawi. Film asigi director amadi story writer na The Wachowskis na oi. Aduga producer na Joe Silver na oi. Film asin nambada US dollar million humfu humdoi changki hairi. Amadi box office collection gi senpham na US dollar million samri humputaret hena tankre hairi. Maru oi basaktam langliba singdi film asigi hero Thomas Anderson atopa maming amana Neo gi saktam da maming leraba actor Kaenu Reaves. Film asigi heroine Trinity gi saktam da Carrie Anne-Moss. Morpheus ki saktam da Lawrence Fishburne. Oracle gi saktam da Gloria Foster. Tank ki saktam da Marcus Chong. Cypher gi saktam da Joe Pantoliano. Amadi film asigi main villain Agent Smith ki saktam da Hugo Weaving. Phare marup sing ai hojik film asigi wari liba hojirage. Aina liba da soi kiba lan kiba amadi jithaba yawba matamda mayam da ngakpi naba nulukchari. Film asigi ahan basin maktada police ki miyoi anina kanagumba amabu yamna kana thibagi saktam udli. Aduga police sing asigi maraktagi miyoi amana room number 303 gi thong kaukhairakpa matamda ka asigi manungda film asigi heroine oiribi Trinity computer da thabak suduna leibasi uba phangi. Police ki miyoi sing asina Trinity bu makhut thangatna ba haibadagi Trinity makhut thangatlami. Building asigi makhada police ki miyoi kayama su leiba ui. Matang asida police ki miyoi singdugi manakta film asigi main villain oiriba Agent Smith ka atopa agent ani ga laklami. Amadi leiriba police ki miyoi singdubu building asida sanganu hairaga mahaki wa lawdana changlambagi damak yamna thina seirami. Police officer amana yamna thawoidana hairi karisu leitrabi nupi ama phana bu khotnabada security asuk yamna changhalliba sibu karigino aigi miyoi singna nupi adabu pharaka poraklagani haina. Agent Smith na khumlai nahaki miyoi singdudi nupi dugi makuta loinamak sikrabani haina. Haibaga tawbaga ka manungda Trinity na leramba police ki miyoi singdubu loinamak hatokli. Agent Smith ka lakminnaba atopa agent ani duga police ki miyoi kharaga building aduda kakhalakli. Trinity na Morpheus kauba misak amada call tawrami. Morpheus na Trinity bu mafam du thadoktuna thoglau amadi building dugi manakta leiba phone booth amada lau haina khangalai. Asumna Trinity mafam dudagi nanthoktu sienkhre. Mahakna sienkibasi ubada agent sing amadi police ki miyoi singnasu Trinity bu tanaraklami. Trinity hairiba nupi asi asukibatik active oiba superhuman power leiba nupi amani. Adubu Agent Smith yauna mahaka lakmina kiba agent sing adusu superhuman oiba miyoi ngaktani. Makoy na Trinity bu phangnanaba yamna kanna tanaraklami. Asumna Trinity phone booth adugi manakta yawraklami. Tanja adumaktada truck amasu phone booth adugi manaktamna yamna yangna thaujilaklami. Aduga phone booth tuda call amasu khinglaklami. Trinity na yamna khonglei thuna phone booth aduda chensinduna phone adubu paikhatlami. Aduga truck aduna su phone booth adubu thonggairami. Truck thawrakliba misak adu atay kana su oiramdre. Agent Smith masamak oiramki. Mahakna truck tagi kumthaduna phone booth aduda changsilakpa matamdadi mafamduda Trinity leiramdre. Mahak nanthokre haibasi makoy nisu khanglami. Maram asina mathangi target oina Neo kauba misak amabu thirunaba wafumsu agent sing asina khanarami. Mathangi sinda film asigi hero oiriba Thomas Anderson atopa maming amana Neo haina khangnariba misak asibu magi computer mamangda tumduna leiba aikoin uba phangi. Mahak asi computer programmer ama oibata natana illegal hacker amasuni. Mahak na mahaki system dagi Matrix haiba wahai asigi maramda khangnaba yamna kana honaramli haibasisu sinasidagi aikoina khangbangamli. Matang aduda mahaki computer dagi message ama laktuna mahak putumba hawdokli. Message asina asuna hairi nahak hawgotlo Neo Matrix na nahak puthiri nahak white rabbit ki matung ilau. Message asi ubada Neo di ngakpada loikre. Kanana message asibu mahaki mafamda tharaklibano haibasi mahak na khangbangamlamdi. Matam asida kanagumba kharana mahaki yimgi thong thilei. Neo na thong hangdokluba matamdadi mahaki marup mapang singgi maraktagi miyoi amana Neo dagi lona software ama leiba lakpo oiramle. Neo na mahaki marup tudagi sel laurga software disk ama bu pikirami. Amadi mahaki marup singduna Neo bu bar amada makoiga loinana satuna nungaini enjoy tawrusi haina haurami. Ahan bada Neo na makoigi wafamdu yaramde. Adubu mahaki marup singdudagi nupi amagi hakchangda yekliba white rabbit ki tetu adubu urubadagi Neo na su makoiga loinana satpadu yarami. Mathangi sinda bar amada Neo na matomta leptuna leiringaida Trinity na hello Neo haina mahakpu maming panduna kaurai. Neo na nahak aibu khangbra haina Trinity da hanglei. Trinity na Neo bu nahak asi computer programmer amani aduga illegal hacker amasuni haiba ai khangi. Nahak na sida laklibasi kanagumba amabu thirakpani. Aduga nahak na nahaki wahang kharagi paukhum sukhangba pamli haibasi aina khangi haina hairai.
Neo na Matrix haibasibu karino haina Trinity da hanglei. Trinity na nahakki wahangsingi paukum soidana fangani madugidamak Morpheus na nahak puthiribani aduga mahakna nahak pusu soidana fanglagani haina haireklami mathangi sinda Neo na office ta famlingaida security amana parcel ama mangonda piraklami Neo na madubu hangdokluba matamda phone ama yaurami parcel adu hek hangdokpaga phone aduda call ama sulaglami call du Neo na paikhatluba matamda Morpheus na call adu Neo gi mafamda tawrukpani haibasi khangbangamle Morpheus na Neo da nahak superhuman power sen bamisak amani aina nahak puthirakpani adubu haujik aikhoida matam leitre nahak haujik khudong thiba tagadore masibu nahak na khangba pamlabadi nahak na famlibadugi hek mamangda nahak yamna tapna hawgatuna yengu haina haireklami Neo na hawgatuna yengluba matamdadi agent Smith ka loinana agent ahumna mabu phaba lakli haibasi Neo na su khangbangamle madu ubada Neo ne yamna pakhatna makoina ibu kari maramgi phaba laklibano haina Morpheus ta hanglei Morpheus na ai khangde makoina nangbu faraga nangonda kari tawrakadagi haibadu su khangde maram asina karigumba nahakna makoigi makutagi nanthokpa pamlabadi aina haibadu tamak taw haina khanghlei Neo da su upai amata leitraba maramna mahak Morpheus na haibadu tamak tawba tarami Morpheus na Neo bulamjing duna mahak na lepliba building dugi hek thangnaba building du phawba chongduna nanthoknaba khanghlei adubu Neo na madu pangthokpa ngamdabadagi mahak agent Smith ki team na pharami mahak pu phakibasi Trinity ne su urami Station da agent Smith na Neo da Neo gi illegal hacker ama oibagi criminal records kudimak loinamak manghange madugi damak Neo da contact tawrakhiba Morpheus pu phana bu honabada makhoi gi mateng pangu Morpheus hairiba misak asi terrorist amani haina Neo da hairami adubu Neo na agent Smith ki wafam du yaramde amadi mahak na mahak ki hak muna khangi aduna mahak ki ukil da call ama tawge haina haireklami agent Smith na wangang bu suthoktraba nangna karamna nahak ki ukil ka wari sagadoribano haina haireklami matang asida agent Smith na Neo gi hakchangbu control tawsillaga Neo gi machin phajillami amadi Neo gi khoidauda robotic bug haibaten gi maung manba robotic tracking device amasu hapsillami masigi matungda Neo mahaki phamungda makeup thoklami Neo na haujik thokriba thodoksingdu mahaki mamangda ubani haina khallami mahak na hek makeup thoklakpaga mangonda Morpheus ki call amasu laglami Neo na call adubu hek paikhatpaga Morpheus na sumna hairei aina nahakbu phangdringaida makoina hana nangbu phangkhre adubu nahaka nano haibasi makoina asingma khangdabana nahak hinghobani nahak asi miyoibu khunaibu kannaba amata ngairaba misaktuni haibasi karigumba makoina khanglamlabadi makoina nahakbu hatok piramlagadabani nangna ibu thirakpadi ngarang haltani aidi aigi punchi supasima nahakbu thibada matam lenkhrabani nahak haujiksu aibu unaba pamlibra Neo na hoi ai nangbu unaningi haina khumlei adubu Neo mahaki mafamda thoklibisingsi karino haiba masana wakhal tajaramde Morpheus na mahakpu Adam Street Bridge ta lau haina kaurei Neo na mafamduda lakpa matamda Trinity gi team amana mahakpu car da kakhlakna bairei Neo na car da hek kakhlakpaga Trinity gi team da yaurakpa miyoi amana Neo da nomoi namlaga magi purit adubu lauthokna bairami ahanbada Neo na madubu yaramde adubu Trinity na Neo bu wakhal tana bahaibadagi Neo mahaki purit adu lauthokle Trinity na achoba machine amagi matengna Neo gi mabuktagi agent Smith na hapsilakiba tracking device adubu lauthokdaga hundoklamle pumnamak asi uraga Neo di yamna angakpa haibadu oirami mahak na mangda ubani haina khalamliba asimak tasengna taibangda thokpa thodok ama oiramli masigi matungda Neo bu Trinity na Morpheus ki manaktamna porkle Neo na Morpheus ta nahaka thengnaba fangbase aihak yamna nungaire haina haireklami Morpheus na aiga unabada nungairibase nahak nate aini nahaka thengnaba fangbada harauribase haina khumlai Morpheus na masi masu makha tarai nahak na ngasigi taibang pansida karigumba asoiba kharadi thokle haibase khangi adubu madubu nangna sugaina haibadi heitre nahak na mafam sida laklibasigi maram ai khangi wuhang kaya amana nahakpu mafam sida porakpani Neo na muk hanglai Matrix haibasibu karino haina Morpheus na hanglai nahak Matrix ki maramda khangma pamra Neo na su pami haina khumlai Morpheus na hairei nahak amadi aikhoina haujik leiriba sangsar ase Matrix ni adubu achumba asengba dudi nahaki nafamdagi lotuna thamlibani Neo na hanglai karamba achumba no haina Morpheus na hairei laibak thibadagi kanagumba miyoi amatana Matrix asibu khangba ngamde adubu nahakti nasana Matrix haibasi karino khangba tabani masigi matungda Morpheus na Neo da angangba machugi tablet amaga asangba machugi tablet amaga utlami aduga hairei tablet ani sidagi nahak na apamba tablet ama chaba yagani masi nahaki aroiba chance ni nahak na karigumba asangba machugi tablet asibu chaba taragadi pumnamak asibu kauthokraga nahak nasagi oiba sangsar aduda adum hanjakhragani adu oirabadi Matrix haibasigi maramda nahak na karimata khangba ngamdaroi karigumba da nahak na angangba machugi tablet asibu charagadi sangsar asigi achumba asengba pumnamak nahak na khangba ngamgani haibadi Matrix karino haibasi nahak na khangani asumna haibadigi Neo na angangba machugi tablet asibu chakre
matungda Morpheus na Neo bu makoigi operating room amada pusilagli aduga Neo gi masada sensor cable kaya amasu napsille loinana mahakna hojik chakhriba tablet adu computer trace program amani madugi matengna Neo gi chapchaba location adubu Morpheus ki team na khangba ngamgodoribani haina Morpheus na su hairaklami haibigi arthadi tablet aduna maram oiraga Neo na masagi asengba hakchang bu thiba ngamgodoribani Morpheus na hairiba punamak asi Neo na wakhal taba ngamlamde aduna nahak na hairiba mayam asibu karino haina hanglei Morpheus na kumlei ngaihaki tungda nahak wakhal taragani haina Neo na mahaki manakta soduklaba mingsel ama leibadu urami mahak na mingsel adubu makutna sukluba matamda mingsel adu mapungphana soduktuna mahaki hakchangda napsilaklami amadi mikuptuda mahak gyan mangkhirami mathangi sinda mahi manai kaya na pikthalaba liquid fill chamber amadagi Neo makeup thoklaklami mahak na makeup thoklakpa matamda mahaki masada wire kaya amasu thinduna leiramle amadi mahak na mahaki akoibaduda yenglakpa matamda magumba miyoi masing thingamdana liquid fill chamber singda leirambasu mahak na ure matang asida chawraba robotic machine ama pairaktuna Neo gi masada thilliba wire punamak asibu lawthoklaba matungda mafam amada mahak pu thadarakle mafam dudagi amuk robotic machine amana mahak pu lawkhatkre Neo na mamit panglakpa matamda magi mamangda Morpheus amadi Morpheus ki team dusu leiramle Neo na hanglei aihak asibu hinglibra Morpheus na khumlei hoi nahak hingli Neo na muk hanglei aigi mitsibu mapungphana pangba ngamdribasibu karigino haina Morpheus na khumlei nahak makeup thoklakpada ngairi nahak ki hakchang si yamna soli aduna nahak pothako kona wari sasi asumna haujikti Neo gi hakchang asi mapungphana kankhatpa haibadu oire adabu mahak ki hakchang da karigumba makul kaya ama leibasi ubada mahakti ngakpada loikre Morpheus na mahaki ka da changlakpa matamda Neo na magi mafamda thokliba pumbasi karino aduga mahakna leiribasina kadaidano haina hanglei Morpheus na hairei kadaidano haina hangbagi mahutta karamba matamdano haina hangu haina masi tabada Neo na yamna ngakna hanglei karamba matamdano haina Morpheus na khumlei nahakna haujiksi sok lising amaga chamapan marifudra mapani haina khalamgani adubu tasengbadi haujiksi 2199 haiba sahidu yogadabu kuidre tasengna haujik asi karamba chahino haibadi aikhoina su khangdabana nangonda haiba ngamdre haina khumlei mahakna masi masu makha tarai nahak Matrix ki maramda khangningi haibadai Neo na su hoi ai khangningi haina khumlei masidagi Morpheus na Neo bu mahaki matung ilakna bahairaga Neo bu puraga laklami Morpheus na hairei nahakna leiribasi Nebuchadnezzar haiba sip adudani masi aihaki sip ni aduga sip asida Neo na hanadagi masak khanglaba Trinity Cypher na singba crew members singsu leirami aduga mahakna hana masak khangkidaba program operator tank amadi mahaki mayamba su sip asida leirami makoi singdubu Neo da masak taklaba tungda Matrix karino haiba khanghan nabagi-damak Neo bu chair amada famhanduna Trinity na Neo gi makokta computer program connect tawkhre asumna Neo maikai mari mak angauba machuna koisilaba computer program amada changkhre aduga mahakna changsilakliba mafam asida Morpheus su leirami Morpheus na hairei aikhoi hojik akhanaba computer program amagi manungda leirabani mafam asida aikhoina aikhoigi brain da dressings training amadi weapons na chingba aikhoina hek darkar oiba khudingmak hapsinba yai masi taraga Neo na hanglei tasingnamak aikhoi asibu computer program manungda leirabra haina Morpheus na khumlei nahak thajadabra hojik nahak ki sam amadi nahak ki dress to yengjaro Neo na yengluba matamda mahak ki hairstyle amadi mahak ki dress asi mahakna ngaihaki mamangda setkiba oikiba amata oiramdre masi ubada Neo dingakpada loikri Morpheus na hairei hojik aikhoina changsilakliba mafam ase nahakna hojik phawba leirakliba bhapna saba 20th century gi sangsar adudani masibuni aikhoina Matrix hairibasi amadi Morpheus na Neo da TV screen ama utuna hairei nahakna khangliba 20th century gi oiba prithvi gi saktamduna masini masigi saktam sidi aikhoigi brain khaktada yauduna mamita duna leihoba sangsar amagi saktamni haibadi screen sida uriba saktam sidi hojik miyoi besingna leiriba normal oiba sangsar asigi saktamduni adobo tasengna matam asigi asengba sangsar asigi saktamduna masini haina Morpheus na Neo da hojik oiriba prithvi asigi asengba saktam adobu udli uriba saktam asiga nahal makai Neo na leiramliba sangsar adugi saktam dugadi pura tayona ba haibadu oire Neo na hojik uriba prithvi gi asengba saktam asidi mapung phana mang taklaba ahingba jiba amata phawba leitraba sangsar amagi saktam da oiramle Morpheus na makha tarai nahak matam sangna Matrix hairiba manglan gi oiba sangsar du da leirurabani asum na hairaga hojik prithvi gi oiriba saktam asigi maramda Morpheus na Neo da wari pumba liduna khanghalei miyoi besingna hingbada hena khudong chanabagi damak powerful oiraba artificial intelligence kaya semgalaki adubu 21st century gi haurakpa saruktagidi miyoi besingna semgatkiba masing yamlaba powerful oiraba AI sing asina miyoi bada onsinduna attack tawba horaki masidagi miyoi besing amadi AI sing asigi marakta tamthiraba lanjao amasuknaki lanjao aduna maram oiraga energy pumnamagi haurakfam oiriba aikhoigi nimit asi mangki asumna nimit na mangki badagidi aikhoigi prithvi asi jiba panba amata phawba khundaba yadraba maru fangna mangtaklaba mafam ama haibadu oiraki asumna energy pumbagi haurakfam oiriba nimit asi leitrabana thak wanglaba AI sing asina makoigi energy fangfam source thirakpada nimit ki mahut sinba yaba posuk asi miyoi besingi hakchang digi puthokliba maisa asina oiba yagani haibasi khanglakpadagi miyoi besing asibu phaduna liquid filled chamber singda tumhallaga miyoi besingi hakchang dagi bioelectrical energy bu AI sing asina chingthoktuna sijinnabani
loinana anauba miyoiba kayagi sarsu nongna semdoktuna khusemgi oiba miyoiba kaya amasu AI sing asina puthokpani aduga AI singna phajin khraba miyoi sing asigi mind buna Matrix haiba computer program asigi manungda 1999 gi timeline ama semduna ahingba miyoi amagum thamlibani Matrix ta yaujariba character sing asina makhoina hingliba wakhalgi sangsar asibu real oiba aikhoigi sangsar asimakni haina khali kanagumba amatana makhoina hinglibasi virtual world amadani haibasi khangba ngamjade matang asida aikhoina Neo gi maramda karigumba amagasu khangba ngamle madudi Neo asisu AI singna liquid field chamber da sar hunduna semgatpa miyoiba amani haibasi khangba ngamle haibadi Neo asi asengba taibang miyoiba nate mahaksi khusemgi oiba taibang miyoiba amani haibani aduga ngahal makhai mahakna hinglamliba asisu Matrix haiba computer programming asigi 1999 gi timeline amada hinglamba oiramle ngasai mahakna liquid field chamber amadagi makeup tholakpa matamda mahakumba miyoi kaya liquid field chamber singda lehoriba adusu mahakumna AI singna phajilaga thamliba miyoi singni haibasisu aikoina hausikta bhab tarakle amadi aikoina film hek haubadagi urakliba thokliba thodok punamak amadi Neo-na thengnarakiba thodok punamak asi aikogi real world asida thokpa thodok amata oiramdre pumnamak computer na programming tawkhraba Matrix haiba virtual world asida thokpa thodok ngakta oiramle Neo-bu phanabagi damak tanarakiba agent Smith yauna atopa agent sing adubuna Matrix haiba system asibu ngak senabagi damak computer na programming tawduna thamliba character amamam oiramle makhoi sing adusu asengba miyoiba amata oiramdre hairibu wafam sing asibu Morpheus na Neo-da yamna sugaina taktuna asengba reality asibu khanghanaba hotnari adubu Morpheus ki wafam sida Neo-na thajau haiba yadre ngahan makhai mahakna hinglamlibasi asengba ikoigi sangsar asida natti Matrix kauba computer na programming tauba wakhalna sagatpa sangsar amadani haiba sida Neo-na sugya yaningde asumna Neo asengba real world amuk makeup thoklakle mahakna makeup thoklakpa matamdasu mahakna Morpheus ki team asida nakhoina nganglibasingdu aina amata thajade haina kayarak hana hairami masigi matungda Neo wanthaduna takre mahakna makeup thoklakpa matamda Morpheus su mahakki manakta phamlami Neo na hairi nangna achumba asengba singse aingonda amata khanghalamdabani hina faramgadabani Morpheus na hanglai nak Matrix hariba sangsar asidagi nathokpa pamdabra Neo na pakhum amata piramde Morpheus na makha tarai ngasi fawbada nahakna hinglakiba manglangi sangsara do 20th century gi matamni aduga asengba sangsar sidadi 22nd century gi matam yaukrabani Matrix haiba system asibu hek puthokpa matamduda supernatural powers senba miyoi amasu Matrix ki sangsar sida poklaki mahakdudi Matrix pu mapung phana control tawba ngamba mahakna thokaningba oheningba ta ohenba ngamba miyoi amani mahakna ni aikhoibu Matrix haiba sangsar asidagi thadok piraktuna achumba asengba punamak asibu aikhoida khanghan biram libase mahakna sikraba tungda oracle na aikhoida haiki mahakna amuk halaklaba tungda Matrix pu mapung phana manghanduna miyoi bu khunai bu ningkha tamhanbirakigani haina aihakna su sanglaba matam ase Matrix ta sangduna mahaktuna halakpa ngaijarakhi adubu haujikti aihakna ngaibagi matam adu loire asumna hairaga Morpheus na Neo bu training tawnabagi damak ngaihak potharo hairam laga thokre mathangi sinda Neo gi manakta teng sanglami amadi mahak ase Neo gi program operator ni haina masak taklami aduga tank amadi mahaki mayam base AI singi makutagi ningtamne hinglakiba Zion da pokpa aikhoigi prithvi asigi asengba taibang miyoi bani haina su hairai Neo nanglai Zion haibesibu karino tank na khumlai miyoi besing amadi artificial intelligence anigi landuna maram moraga prithvi gi leimaida miyoi besing amata khundaba yakidabani aduga lanphamduda hinghoba miyoi besing adubuna AI singna bioelectric power fangnabagi damak makhoigi minai oina sizinnarakibani AI singsina phajinba ngamhodaba miyoi besing adubuna prithvi gi makha ithang thangba layer core gi manakta Zion kobo city ama linkatuna maphamduda khundarakibani tank amadi mahaki mayamba su Zion na pokpani amadi miyoi bu khunai bu kannabagi damak Morpheus na luchingba mahaki team asiga loinana Nebuchadnezzar haiba ship asida thabak torakibani asumna hairiba wari sing asi tank na Neo da liduna khanghalami loinana Neo bu training gi damak mafhamdudagi puthoraklami operating room da tank na Neo da jujitsu haiba fighting technique adubu Neo gi brain da hapsilami amadi hek leijariba fighting skill punamak Neo gi brain da transfer tawsilami asumna pung tara gi matungda Neo gi combat training loiduna mahakung phu haire haina Morpheus da haraklami Morpheus na mahaki mafamda utlu haibadagi Morpheus amadi Neo computer program amagi manungda changduna makhoi ani fight tongnarami fight asida Morpheus na Neo bu laksarami Morpheus ka Neo ga fight tongnari haiba tabada real world da lehoba Morpheus ki team adusu fight adubu yengnabagi damak chensinnarai ahanba fight asida Morpheus na Neo bu yamna laksarami adubu Morpheus ki yamna thuba ayangba sina maram moraga Neo maithibani haibasi Neo na khangbadagi mahaksu masagi athuba ayangba sizinaraga Morpheus bu maithiba pirami masigi matungda Morpheus na tank ta jump program load tawnaba hairaklami asumna tank na jump program asi load tawbadagi Morpheus amadi Neo building amadagi thangnaba building du fawba chongnabagi practice amuk tawrami Morpheus ti thangnaba building du fawba yamna laina chonglami adubu Neo di ahanba oibana building du songbada akiba phawrami ahanba practice ta kana amata jump program asibu mai pakpa ngamdi haibasi su sin asidagi aikoina khangba ngamle
Matang asida Trinity na Neo bu jump program asi mai pakhaninglami. Mahaki thamoida Neo bu nungsijare haibasi masu sin asida utli. Adubu Neo na jump program asibu mai pakpangamlamde. Mahak thangnaba building asi phawba chonglakpada lay maida yaiduna tarami. Asumna makoy ani asengba sangsar asida amuk halakle. Matam asida Neo gi mayadagi i thokpai khoina uba phangi. Wakal gi sangsar amada asok apan nanglaga. Asengba sangsar asida su tasengna asok apan nanglambasi ubada Neo di ngakpada loikre. Morpheus na hairi nahaki mind na punamak asengba ohelibani. Neo na hanglei Matrix hairiba wakal gi oiba sangsar asida siba tarabadi asengba sangsar asida su aikhoi sigadra. Morpheus na khumlei soidana sigani. Mathangi sinda Trinity na Neo gi kada Neo gi damak dinner thinbiraklami. Trinity na Neo da naksinba pamle haibasi Morpheus ki team member ama oiriba Cypher na su khangle. Masida Cypher na kalakpa poklami. Masigi maramdi mahak na su Trinity bu nungsijari Morpheus na Neo bu miyoi bu kunai bu kannaba amata ngairaba misaktuni haina thajabasi Cypher na su khangi. Maram masina Morpheus na kari maramgi Neo bu Oracle gi manakta pudribano haina Trinity da hanglei. Trinity na matam zaraba kanda Morpheus na Neo bu soidana maki Oracle gi manakta pugani haina khumlei. Mathangi sinda Morpheus na Neo bu anoba training amagi damak Matrix ki mi yamna chinba mafam amada puraga satlami. Morpheus na hairi mafam sida aikoina lawyers, teachers, police, doctor na chingba tongan ba miyoi kaya uramgani. Matrix ki sangsar dagi makoi pumba bu aikoina kanbangam driba phawbadi makoi khudingmak asi aikoigi yeknaba oikigadoribani. Mahak na hairi mafam sida leiriba agent sing asibu ubada aikoina question cheli. Makoi na fadana ba honai. Makoi sing asi adukimatik sakti cheli. Adubu makoi sing asi Matrix hairiba system asibu ngak senabagi damak thamliba gatekeepers ngaktani. Wakal gi sangsar khaktada leiba maramna makoi gi sakti sing asisu limited oi. Hoi makoi da singnaruba miyoi khudingmak makoi na loinamak hatkrabani. Adubu nahak na bu hotnarabadi nahak na makoi busu maithiba piba ngamgani. Neo nanglei aina nongmai maru singsidagi nanthokpa ngamgadra. Morpheus na khumlei nahak na bu hotnarabadi karigumba posak amatana nahak pu manghanba ngamloi. Tanja sida tank na makoi da problem ama thokle haina Morpheus ta hairakpadagi makoi real world amuk thoklakle. Makoi gi ship asi haujik Zion da yausilakle. Aduga makoi da atopa ship amana warning amasu tharakle. Tanja asida makoi gi ship asigi light punamak matomta mutkre. Tank na su EMP haibadi electromagnetic pulse activate tawnaba sem sakre. Neo na makoi na leiribasi kadai dano haina hanglei. Trinity na Sentinels haina khangnaba artificial intelligence sing adugi amot akai hundokfam dani haina khumlei. Neo na amuka su hanglei EMP hairibasna karino. Trinity na khumlei electromagnetic pulse haibani. Sentinel sing asibu tumna hatnaba amata ngairaba khulaini. Morpheus na makoi bu tumina leinaba khanghlei. Matam asimaktada Sentinel sing na makoi de attack tawgadabagi thorakle. Adubu ship asigi lights punamak mutkibasina maram moiraga Sentinel singsina Morpheus ki team asibu ukidre. Asumna makoi gi mathwai hinghaure. Matrix ki sangsarda Agent Smith ka Cypher ga unarami. Amadi Cypher na mahaki real world da leiba mioibagi memory punamak muthatlaga mahaki hakchangbu Matrix ki oiba sangsara asida matam chupagi oina thabiro. Mafam asida mahak ina khullaba celebrity ama oina leiba pamle haina Agent Smith taidai. Agent Smith na nahak na pamliba khudimuk adu pige madugi damak nahak na Zion City gi koto engonda piyu haina hairaklami. Cypher na khumlei aina koto khangde adabu kot adabu khangba miyoi ama nangonda pige. Mahak na kot khangba misak hairibasi Morpheus puni haibasi Agent Smith na su khanglami. Masigi matungda Morpheus na Neo bu Matrix ki Oracle adugi manakta puraklami. Makoy na Matrix ki hotel delivery dagi thoklakpa matamda Cypher na mahaki phone adubu dustbin amada langthuklami. Oracle adugi manak yaurabada Oracle na Neo bu mioy bu kunai asibu kannaba amata ngairaba misaktu nahak nate Morpheus na pangtha da thajabani. Morpheus ti nahaki damak mathwai fawba thadokpa ngamgani. Nahaki punsi dasu nahak nasagi punsi kanjaba natragana Morpheus ki punsi kanba ani asigi marakta ama khanjanaba matam lakani. Nahak na nang nasabu kanjagera natragana Morpheus pu kangera haibado nahak na lepsagadabani hairei. Oracle dugi manaktagi hotel delivery da amuk halakpa matamda Neo na amuba hodong ama satkiba urami. Aduga hairiba hodong duga sapmana ba hodong amasu amuk hana Neo na uraklami. Haibadi hodong adugi oiba sapmana ba thodok adu Neo na anirak hanjinna uraklami. Mahak na wafam asi mahaki tim da haibadagi mafam asida karigumba asoiba khara thokle haibasi khangba ngamle. Tasingnamakki asoibasi Cypher na mahaki phone bu dustbin da thawoina huntoklamba adudagi police na makoigi location khangkibana maram moiraga thokpani. Pumnamak ase police na makoibu phahannaba Cypher na sinba trap amani. Police na hotel delivery gi hotline kalthatkibadagi Morpheus amadi mahaki team na thokinaba lambi punamak thingjinkre. Amadi Morpheus ki team amabusu police na nongmoina kaptuna hatkre. Matrix manungda sirabanina asengba sangsar asida sumiyoi asi sire. Haujik Morpheus ki team na thokinaba amata ngairaba lambi asi floor number 8 khaktamak ngaisilakle. Asumna yamna wana makoi 8th floor gi ahoba wall dagi lithoktuna
walgi mapalomdagi nanthoknaba hotnaringayda police-singsu 8th floor da kakhalakle adubu Morpheus ki team budi thiba fangdre matang chana Cypher gi makokta ufal tasilakpadagi Cypher na tawge yawna lok khuduna makhol thoganbadagi police-singnisu makhoigi lefam khangkhre maram masina wall da police-singna nongmai kapsin bahorukle New nasu wall da handuna nongmai kapsilakpadagi di police ki miyoi adu kudakta agent Smith onkhre aduga faklang dagi makhut thinduraktuna New bu phakre New bu kanna bu hotnabada Morpheus na wall adu bu thugairaga 8th floor da songsilaktuna Smith bu phakre aduga makhoi pumbabu mafamdu thadok sen kinaba Morpheus na haidai New nadi Morpheus bu thadok satkiba pamlamde adubu makhoi da upai amata leitrabana Trinity na New busu namduna pukirami asumna yamna wana makhoi police asidagi nanthoknaba hotnarami Trinity na Cypher busu mafamdudagi satkinaba kaurami adubu Cypher na tawsinnaduna mahak leitha horami nakal amada agent Smith amadi Morpheus akanba fight tawrami agent Smith ti Matrix ta computer na programming tawkraba character ama oiba maramna Morpheus na laksin bangamlamde Smith na Morpheus bu yamna laina phurami amadi mahak bu pharga pukirami masi ubada tank aduki matik mathamoi kairami matamadumak tada Matrix tagi Cypher na mahak car accident ama thokle maram masina mahak bu yamna thuna Matrix tagi real world da lokthok pi haina call tawrkle tank na mafam ama taktuna phone call gi mateng na Cypher bu lokthorkle matang asida ikoina Matrix ta sangsin khriba miyoi amagi mind na sengba sangsar da lehoriba miyoi adugi hakchang da hanjilaknabagi lambi asi phone but singsini haibasi su khangbangam le Trinity na su tank ta Morpheus hinglibra haina hanglei tank na hingli haibadagi Trinity na makhoi bu lokthok namba khanghanlakle tank na Cypher na thoklakiba spot adu taktuna call tawnaba hotnaringaida Cypher na tank amadi mahaki mayamba bullona attack tawduna hatokle Trinity amadi mahaki team adusu phone but adu yorakpa matamda phone adu khingduna leiramle Trinity na phone adu receive tawruba matamdadi call tawrakliba misak adu operator tank oiramdre Cypher oiramle Cypher na herai pomnamak asi aina thawoina thokanbani Morpheus pusu aina fahanbani aihak noroka manaraba asengba sangsar asida leiba yamna ware maram masina aihak wakalgi sangsar asida matam chuppa hankiba pamle aina nahak punungsi adubu nahak na niyo bunungsi haujikti nahaki namang maktada nahaki team singna amamam to oina sikibadu nahak namit pe na yengzero asum na hairaga Cypher na Matrix ka connect tawriba miyoi singdugi wire punamak mathang mathang lauthokuna Trinity ga leiminariba miyoi anibu amamam to oina hatpa horukle miyoi ani sikraba tungda Cypher na Trinity da asum na hairai nahak na niyobu miyoi bu kunai asibu kanba ngamgadaba amata ngairaba misaktuni khanbra gasidi nahaki namang maktada aina niyobu su hatlagani kanana nahaki niyobu kanbibagi haibadu yengsi asum na hairaga Cypher na niyobu su hatnabu hotnaringaida operator tank siramdabana Cypher bu adumak hatoklaga Trinity amadi niyobu asengba sangsar asida amuk hana puthurakle nakal amada agent Smith na Morpheus bu phajillaga mangonda asum na hairai aikoina sargaga manana yamna nunga yaifaraba sangsar ama hana semki adubu maduna maram boraga miyoi bagi sar sing tapna mangsilaki maramdi miyoi bapum namak sargaga manaraba sangsar adu da mikap thoklakpa pami masigi matungda ikoina awaba khudong thibana pikthallaba adubu miyoi bana yamna hena pamgadaba potsa kaya amabudi yamna laina fangadaba sangsar ama semba pamki sangsar adu da phangliba potsa khuding makta miyoi bana laichu gadaba maramna aikoina Matrix haireba sangsar asibu semkibani haujikti nahaki nafamdagi Zion City gi kot punamak aikoina pami karigumba aikoina coaching adubu hek phangbaga miyoi bana koina semgat sagatliba khuding makpu yamna laina manghan bangamgani asumna agent Smith na Zion City gi coaching adubu khangdok nabakidamak Morpheus ta yamna kanna hanglami adubu Morpheus na mahaki thawai tharabasu coaching adubu haidu haibi yaramde masidagi agent sing asina Morpheus ta injection ama kapsilami injection asina maram moraga Morpheus ki hakchang pumba sontharakduna namduna Zion City gi coaching adubu haidurak lagani karigumba Morpheus na Zion City gi coach punamak haidukhrabadi miyoi be single loinana Zion City amadi Morpheus ki sip Nebuchadnezzar su mang tak lagani maram masina agent sing asina Zion City gi coach khangdanaba hotnabada Morpheus ki brain da connect tawriba wire asibu satoktuna Morpheus bu hat panatana pambai amata leitre adubu thabak asi pangthokani khanbada operator tank aduki matik mathamoi soklami maramdi mahakna makhogi luchingba oiriba Morpheus bu aduki matik nungsijai matang asida nioda idea ama laktuna Morpheus bu hat tana bateng ta khanghalli amadi mahakna sumna su hairai aigi punsiga Morpheus ki punsiga ani asigi marakta aina apam ama khanjanaba matam lakani haina oracle na ingon hairaki haujikti aigi famda matam adu lakle aingondagidi Morpheus na hena maru oi maram asina ai Matrix ta amuk hana sangsinduna Morpheus pu kalluge mahakna asumna hairakpadagidi Trinity su niyogi matung induna Matrix ta amuk hana sangsinkhre aduga yamna powerful oiraba khulai sing puduna agent Smith ki mathakta akanba attack chathakre sin asi yengbada suki matik fazaba haibadu oi miyoi bisingna machine singda haibadi agent sing asida sumna attack tawbusi mamang matamda amukta thokidri asumna niyo amadi Trinity na leramba police personnel sing sibu tumna hatoklaga Morpheus pu pharga thamliba ka aduda attack tawsinduna Morpheus
Morpheus bu asoi angam yaudana kanba ngamlami adubu Agent Smith na nongmai kapsilakpadagi helicopter asi control tawba yadre Trinity na yamna hainisingna building amagi mathakta Neo amadi Morpheus bu thadaramlaga mahaksu helicopter dagi songtha hore Neo na su thori amagi matengna Trinity bu yanduna pharami amadi mahak bu mathakta chingkhatlami asumna Neo na Morpheus amadi Trinity bu kanba ngamlami masigi matungda Morpheus na tank ta makhoi bu lokthukna ba hairei operator tank na su makhoi bu railway station amagi manakta leba phone booth amada lakna ba haibadagi makhoi uhumak phone booth amagi manakta laklami mafam dudagi Morpheus bu hana thakirami aduga Trinity na su Neo bu nungsijabadu phongdoknaba hotnazarami adubu mahak ikaibadagi Neo da mahaki nungsijabadu phongdokpa ngamlamde matang asida Agent Smith su laklami Trinity na mafam dudagi hankraba tungda Agent Smith na kaplakpa nongmai maruna receiver da palami asumna Neo di mafam duda damak lehorami haujik Neo gi mafam da hankinaba lambi amata leitaba maramna Agent Smith ka makoi ani yamna kanba fight ama tawrami fight asida Agent Smith na Neo bu yamna laina phurami amadi mahak pu asenba train amada thomdatuna hatna bu hotnarami adubu Neo na oina Agent Smith bu train mamangda langsilamlaga mahak nanthuraklami train asina Agent Smith bu thondatlami adubu Agent Smith ti machine ama oiba maramna siramde train gi thong hangdokpa matamda Agent Smith amuka hanna kumtharaklami Neo di mafam dudagi senkhirami matamduda sentinel singnasu Morpheus Trinity amadi tank na leiriba ship adugi location khangkibadagi makhoi di attack tawnaba sem sakre Morpheus na electromagnetic pulse activate tawnaba tank ta sem saro haikre adubu Trinity na Neo lakpa ngai kisi hairei Morpheus na nahak waganu Neo matam sana soidana maki halakani hairei nakala mada Neo na miyoi amadagi phone munduna tank ta mahak pu thuna lauthokna ba hairei tank na haibagi matung ina Neo na room number 303 da yorokpa matamdadi Agent Smith na hana mafam duda leirambadagi Neo bu nongmaina masing khangdana kaptuna hatoklami Neo na sikibasi ubada Trinity amadi Morpheus yamna mathamoi soklami Sentinels hairiba AI sing asinasu Morpheus ki ship asibu sagai ba horukle matamduda Trinity na ikaiba pumba thadoklaga Neo gi ship ta yauriba hakchang duda asumna hairei Neo ai ngasidi akiba ikaiba amata leitre aina nungsijaba mahak ado Prithvi asibu amadi miyoi besing asibu kannaba amata ngairaba misak to oigani haina oracle na harakibani maram asina Neo nahak taraina sikiba yaroi nahak Prithvi asibu amadi miyoi besing asibu kanbinaba amata ngairaba misak ado oirabani maramdi aina nahakpu thamoi sekna nungsijai asumna hairaga Trinity na Neo da kiss tawrami masidagi siruraba Neo amuk hingalaktuna Agent Smith ka loinuna agent ahumna kapsilakba nongmai marusing adubu makutna sokpa tawdana Neo na yamna laina lefanduna leimaida thadarami masidagi Agent Smith na Neo da attack tawrami adubu handakti Neo na yamna laina Agent Smith na tawrakpa attack kudingmak ngakthokthuna Smith pu kawkhirami amadi Smith ki hakchang manungda sangsillaga Smith pu segairaga hatoklami masi ubadagi atopa agent ani dusu mafam dudagi senkhirami nakalamada sentinel singnasu ship asibu tamthina segairaklami masidagi ship asidagi electromagnetic pulse activate tawduna sentinel sing asibu loinamak hatoklami mathangi sinda Matrix manungda Neo na phone call da hirami nahak aina ngangliba se tabra nahak miyoi besingi sangsar asibu akiba phawre haiba ai khangi haujikti Matrix ki oiba sangsar asidagi miyoi ba khuding makpu ai hakna maning tamna thadoklagani aduga machine singna control tawba ngamlaroi daba mafam duda miyoi besing asibu aina maning tamna hinghalagani asumna hairaga Neo na call asibu kakthatle haujikti Matrix ki sangsar asibu mapung phana Neo na control tawba ngamle haibase aikoina khangle matungda atiya da Neo Superman gumna pai kibagi saktam utlabatungda jaraba film asi matang asida loisile makha taba part singi wari sumyam gi damak athuba matamda pujarake ngasi gi damak tadi mityeng tabiriba amadi tabiriba singbodom gi mar Malem Yai na amuk hanna khurumjari